Mamangi parta jail-dagi nanthokduna chelakhiba nupa adu wanglaba ching adudagi chongthakrabani. Adui matungda Mikifina doctor atuda hairaki mahakomna nangdi chongthakhinu doctor ai nangonda karisu tawroi nangbu awaba piroi. Numidangi matam yakshelaklami Mikifin amadi magi mising aduna nanthokduna chengkhiba doctor adubu puduna halakhi. Adubu Dr. Newgen changshinduna yenglubadadi Dr. adu siduna lerami. Mikifin hairaki makhoi anigi manungda amadi matomda chingdagi chongdaduna sijakhre aduga masigi Angaobasina ekhoide attack tawgi haina changsilakpada sagolna kaubadagi paithokduna nung amada tasilaga sibani. Silas lemna haiki suicide tawba haibase makok bera leba mida yamna toina thokpa thogdo amani aduna yamna ngakningai oide. Dr. Newgena asiba aduda examination tawduna yengbada nangangi sarukta thangna thinbagi mami kaya tarami. Dr. Newgena hanglaki suicide tawbase matomta mananganda thangna thinjanjaba ngamgadra. Mikifina khumlaki mahangna tusanba aduda machin atumba amada tusalamba yai haina yamna karimna khumlaki. Dr. Newgena Silas lem dairaki body asi Silas lem na hairaki aisu nangsu forensic doctor amadi police nate madu makhoigi thabakni. Haujiki oinadi Angaoba asi sagolna hatpani sigi matangda matam manghanba pamde. Nangsu aisu Asylum asida leiriba patient sing asibu yengsimbana hena phagani hairamaga chatki haina mamai leithokhi. Masidi Angaoba mina tawgadabani haina Dr. Newgen hairaki. Silas lemna nang haujiki do kari haibano haina saurabna hangakhi. Silas lemna yamna sauna hairaki nang kari oidana aigi staff ki mamangda aibu Angaobani haina hairibano. Nangna patient sing asi yengsendabadagi Angaoba patient anidu sikhibani. Makhoi anina Asylum asidagi nanthokduna chenkhiba matamda nahak kadaida leirui nangi asigumba negligence asina maram oiraga patient ki asirakigani. Oba himanmadagi Silas lem mahaki mamangi punsi wari khara ningsingakhi madugi matung Silas lemna yamna sauna Asylum adugi manungda changkhi. Dr. Newgena mahakna hurankhiba Silas lemgi case file adu phaktoktuna paba horami. Silas lem asi army doctor oina lerakhibani yamna tamthiba thodok kharadagi stonehearst Asylum asida lerakhibani. Hojik stonehearst Asylum asigi mamangi wari khara laglasi. Asylum asida Dr. Sol ki treatment asi aduki matik awaba mo oirami. Magi treatment asi aduki matik sathiba chaw thau haiba yadaba patient singbu manatonda pipe hapchenduna sangom haijenba kaya tawrami. Pumnamak sing asi Silas lemna yaninglamde. Silas lembusu layengbagi namada yamna thina otpine biba tawrami. Inglaba aiski sing kapsenduna patient sing adubu laknarami. Angaobasing asigi akiba du khangdoktuna makhoina kiriba du sijinnaduna Angaobasing asigi layengbada amadi makhoibu control tawbada Dr. Solna treatment oina sijinakhi. Silas lembu aiski ising kayama makokta hajenduna mahaki akiba du khangdoknaba honarami. Dr. Solna mahakbu tamthina otlabasu Silas lemgi akiba do khangdokpa ngamkhide. Makhal kayagi torture tawrabasu Silas lemgi asonba du khangdokpa ngamkhide. Mahaki khangba kanba amadi mathawna maringjeladu ubada atopa patient sing aduna Silas lembu line haina khanjaki amadi mahakna ngangba wa takhi. Asum tawna Stonehearst Asylum asigi wari sing adu case file adu dagi Dr. Newgen khangba ngamkhi. Jail dagi nanthokduna chenkhiba miyoi aniduna sigrabagi tungda jail manungda Silas lemna Dr. Solpu unarami. Dr. Solna cha thaktuna leiriba Silas lemda hairaki maral lejedraba miyoi anidu hatoklaba matungda chaning thaningba phawriba nangse angakpani. Hoi adubudi nakhoi sing asi Angaoba mimanadraba tamthiba miyoi ngaktani. Silas lemna hairaki nangi mi ani sikhibado adugidamakta nungaitaba phongdokchari adubu hairiba thodokasi amuk hana tholakanu adu oirabadi noigi chana thangnaba aina watana pigani aidi nangdongna tawde nangdongna tamthina mibu otpine biba tawde. Silas lemgi wahai sing adu tabada Dr. Solna yamna karimnaduna nolakhi. Silas lemna makha tarakhi nangi patient sing adugi maramda nahak khangningongani nangna opium kapsenduna thanlamba patient sing adu hojikti aina kapsendre makhoi adu gyan tana leire. Hysteria naba nupi adusu nahakna layengbagi namada sensitive oiba jagada patientduna yamna wahalambani adubu hojikti masana maning tamna leirebanina kanasu thengdrabanina mahaki hysteria gi layung adusu amata leitre. Nangna makhom khut punsanduna thamlamba patient sing adusu hojikti aina loina thadokduna kitchen da thabak tawduna yamna nungaina leire. Matang aduda Dr. Solna yamna karimnaduna haidaki nahakna adumna tawbaduna nangna tamthina hatok pikraba angangsing adugi wakhal adu kaukthokpa ngamlabara. Silas lem yamna sauraki fuklauna hogatuna Mikifinda Dr. Newget pu kawduna surgery room da mahakbu puduna la uhaiki. Atopa sinamada nurse haduna leiriba milina macha halaktri phawba chaw thau yadraba Angaobi aduda chanaba ilami adubu Angaobi aduna chaw haiba yaramde. Nurse haduna leiba asi yamna wari haiduna milina hairaki.
Dr. Newgena mahak amutang try tawraga yenge haiduna milida hairaki mahaksu ahanmi pijanaba try tawbada chaw haiba yaramde adubu Dr. Newgena angaubi adugi macha saduna hairaki ima nangna chadrabadi aisu charoi ima haiba wai adu tabada angaubi adu yamna harauki mahaki machana korakpani haina khanjaki Dr. Newgena hairaki ima nangna aige lapna leinarabasu nangdi aige thamoida lengdana leigani aduna chanaba si aikhoi anigi punna nangna chasenbiu angaubi adusu soidana chagani haiduna chanabadu chaba horaki Dr. Newgate ki minungsi chawba amadi mimanadraba singbu nungsina tawbibadu ubada Elejana su Dr. Newgate pu nungsiba horaki chawthu haiba yaramdraba patient mabu mateng pangbibagidamag Elejana Dr. Newgate pu thagatpa phongdoki Dr. Newgate na hairaki tha kharagi manungda aikhoi loinamak pneumonia typhus amadi chara helaga siragani Silas lemna mafam asida chathariba si yamna khudong thingai oi mahak masadi angaubanina masana khangjadabagi wani adubu nangdi angaubunate punamaksin asi nangsu khangpam thoi Elejana hairaki ahanba mafam asida lakpa matamda nurse haduna leriba mili asi Dr. Solna morphine sizinaduna komada thanambani waw phawba ngangbangam lamde adubu hojikti Silas lemna hidaksing adu lokthokpibadagi nurse oina thabak tawba ngamme mige punduna wari saba ngamme punamaksin asi afaba natabra aina mahakpu aigi inaupigumna thamoi sena nungsi maram asina aina mabu thadokna chatpa ngamdribani Dr. Newgate hairaki ekhoi ahum punna mafam asi thadokna chatkrasi anobo punsi ama horurasi Spain natragana Italy ama hekta oibi yai numiki mangal ningthina uba phangba numidangi matamda atiyagi machu uba phangba jaga nangna free oina leiba ngamgadaba nangna tawningba tawba yaba jaga amada chatkrasi ekhoi anibu kananasu thingba ngamoi Dr. Newgate ki wahising adu tabada Eliza yamna haraujaki amadi momon nokchaki adubu khanghaudana mahaki maithung adu yamna thuna makshinki Eliza na yamna nungaitana hairaki aigi ipurebnadi aibu soidana thirakani Dr. Newgate hairaki nahaki napurebna nahakpu amuk thiraktuna nahakpu otpaneba tawraglabadi aina mabu soidana hatkani Eliza na hairaki nangna adumna hairakpa ado Dr. yamna mande Dr. Newgate na khumaki aina nanga puna leminarabadi ai kanano haibase ai kaukthokki Tanja aduda mikifina changsilakduna Silas lemna mahakpu kawi magi matung inaro hairaki Dr. Newgate na surgery room aduda changuba matamda electric shock tawnaba machine ama mi kharana singdoktuna lerami Silas lemna hairaki aina puthokchaba machine asina angaubasing asi layengbada experiment tawbada aigi mateng nahakna pango dubu Dr. Newgate na yengthuba matamda Dr. Sol makhom khut pulap punsanduna amadi machin mesanduna table amada lerami Silas lemna hairaki table da leriba angauba si masa matomda Asylum asigi superintendent haina khanjaba miyoi amani Dr. Newgate na hairaki nahakna nupa asida kari tawgadoribano karamba layeng pathap chathagadoribano electrotherapy tawduna layenggadoribani haina Silas lemna hairaki electric shock tawnaba machine adu angaubu nupa mana ungba horaki Silas lemna hairaki treatment asi electrotherapy kawi machine asi aina semjabani electric current asina patient asigi brain da thingba matamda nang angakpa result uba phangani khudak aduda Silas lemna electric current chatlaba yochai adu brain aduda thanglami Dr. Sol yamna wana khongduna khangki Dr. Newgate su yengba ngamdabadagi makhuna khumjanduna khangki Silas lemna hairaki Asylum gi doctor oigi hairagadi khangba kanba ki da darkar oi angaubasi yengbada naba manbei wani chaina amata phauramoi Dr. Newgate na patient adu sungsoi soidana siragani experiment adu lepnaba haiki lepadi lairadana Silas lemna next round gi electric shock adu mangonda tawnaba yochai adu mangonda pisalaki Dr. Newgate na mahak tawba ngamoi haina haiki adubu Silas lemna tawdaba yaroi haina yamna kanna lauraki upai leitabadagi Dr. Newgate na yochai adu lauki tawningda Dr. Newgate na electric current chalaba yochai adu Dr. Sol ki brain da thengami brain gi sarukta electric current yamna thajan khibana maram moiraga Dr. Sol ki memory pumba mangki Silas lemna hairaki hojik aina chathariba electrotherapy asigi angakpa result asi yengo Silas lemna Dr. Solda kari ming kawi haina hangki Dr. Solna ai khangdi haina khumaki Silas lemna amukasu nang mafam asigi superintendent la haina hanglaki adudasu Dr. Solna ai khangdi haina hairaki Silas lemna makha taraki ngahaki mamangda masana superintendent ni haina khanjaramba angauba adu hojikti electrotherapy asigi matengdagi phanba ngamle haina Dr. Newgate hairaki somdana New Year celebration gi damakta angauba singaduna sem saba horami angauba punamak mapan thongnaraki Dr. Sol amadi mahaki staff sina sizinaramba pochai punamak mapanda puthokduna pasallaga thamki
Somdana Dr. Newgena jail lady nurse aduda hidak pithalami aduga ngasi ahing asida jail lagi mokoi punamak mana loina thadoklagani haiki. Dr. Newgen haraki Dr. Solta Silas lemna chathakiba electrotherapy adu rehearsal khaktani sab manaba therapy adu jail aduda leriba mipum khudingda taunaba sem sabal loikrabani. Head nurse aduna haidaki mamangi matamdasu Dr. Sol ki treatment amadi mahaki layeng pathabadu aina yaningkidabani adubu aina nurse oirubanina haiba ngamkidabani. Dr. Newgen haidaki nahagna Eliza amadi atei patient singda yamna luna tobi haiduna Eliza na haidai. Head nurse aduna haidaki aidi makhoibu aigi hek ichagomna nungsikibani. Silas lembusu nungsibra haina Dr. Newgen hanglaki. Silas lemasi fattaba midi nate mahakisu afaba kharadi lei haina head nurse aduna haidaki. Dr. Newgen na hanglaki Silas lemgi asonbasi karamna khangani amadi mahakpu karamna gyan taba mi ma ohenlakani. Head nurse aduna haidaki mahak ado nangna sagi patient amagumna loino adu oiba taragadi mahakna pamlibado nangna khamba ngamgani. Somdana New Year celebration gidamakta angawba mayam punamak jagoi sarami amadi dance tawrami. Dr. Sol adusu mahaki memories pumba kawkhiduna angawba amagumna makhoiga celebration tawba yauri. Eliza su mahaki manaw nupini khanjariba milibu thongna chanduna layu hairamaga celebration adu yawba lakhi. Eliza na Dr. Newgate bu kadomda legi haiduna koithi thirami. Tunglomdagi Dr. Newgate na mahagado masak yamna fajai haina haidaki Eliza su yamna haraujaki. Eliza na Dr. Newgate ta dance tawminaba pamra haina hanglaki matang aduda Dr. Newgate na hojik dance tawbagi matam leitre aigi mating ama pangbiyo haidaki. Dr. Newgate na haidaki karigumba khara tawgadaba lei Silas lemna aibu karigumba hangakpa thoklabadi mapanda hangchit langba chatki haina khara khombiyo. Pumnamak singase loishanba ama nairagi hairamlaga Eliza na khamba yadana Dr. Newgate chatki. Somdana mili machena hairamba wa adu tadana room adudagi mapan thoklaki harauna jagoi sa saduna question chinbi sanarami. Dr. Newgate na jail sing adu check torpa matamda Silas lemna hana leramba jail adugi room adu thingnarami. Room adugi manungda changchanduna evidence oiba yaba kai lagi haiduna Dr. Newgate na thiba horami. Somdasu Silas lem amadi patient sing adu harauna jagoi saminarami. Atopa sin namadana basement da leba jail aduda Eliza na kumtharakduna kuina unarudraba head nurse aduka unarami. Atopa sin namadana mili harau na matomta jagoi saduna leiringaida khanghogdana Mickey Finna mahaki dress amadi khongup adu yamna phajai haina haidaki. Mili amadi Mickey Fin harau na kanasu leitaba jaga amada New Year gi dance tawmindaki adubu angawba haibasidi angawbani Mickey Finna milibu mangak samai khaiduna khudak aduda hatki. Somdasu Dr. Newgate na Silas lemna leiramba room adugi walgi manungdagi karigumba khara fangki phangiba pot adu yamna chawba kanaba pot ama oirakadoribani. Asiba hakchang ama taraga leibadu ubada mayam pumnamak omsanduna yengnaki. Lungs infection thokpadagi siba mali haiduna Silas lemna hairaki. Asiba hakchang aduda Eliza na changchalaga yengba matamda mahaki machanupi mili oramadagi Eliza yamna thamoi songna kapki. Eliza na Silas lemda yamna sauna hairaki mafam ase ekhoibu ngakpi siminaba thambani. Mafam asida ekhoi punamak sep ohena khanjaramani adubu ngasidi thajabadu mangkhre. Adubu Silas lemna thausadabida New Year haugadore celebration tawnabaginamak yu loru chohaiduna angawba mathaki. Angawba nupa aduna yu adu box amada hapchanaba honaringaida tunglomdagi Dr. Newgate na yu bottle amana thomduna angawba du gyan manghanki. Somdana Angaobasing aduna New Year celebration gidamakta hanagi asengba Dr. sing aduna sijinnaramba potchai adu mai thaba horaki amadi ningtame haiduna law khongba horaki. Dr. Newgate na chloral hydrate haiba drug adu syringe sijinaduna yu bottle sing puramata kapselami. Adubu khangawdana yu thampham aduda Mickey Fin changjalaki. Mickey Fin na thangama uttuna Dr. Newgate kihelami. Adubu Dr. Newgate na mahakna losanduna thamlakpa nomai adu Mickey Fin da kaplaki. Kapthorakpa nongmai maru aduna Mickey Fin gi manakongda palami. Khudak aduda Mickey Fin na chongchanduna Dr. Newgate ta attack tawba horaki. Mickey Fin na Dr. Newgate bu yochai ma paiduna mahaki mangaksamda chapkhairami. Adubu Dr. Newgate ni inthorokpada nungi michin amagi mathakta Mickey Fin adu tasalami. Dr. Newgate na nung haidanaba handle adu chingkhattuna yamlaba nung kaya ama Mickey Fin gi mathakta haidaraki. Asum tawna drug yauraba yu bottle sing adu angawba amada piduna mayam pumbada yentokhanki. Silas lemna su Dr. Newgate pu celebration aduda join tawnaba haiduna glass amada yu haiduna piraki.
celebration tawriba angawa pumnamak new year yoromdagi countdown thiminaba horakhi mayam pumnamakna yu adu hek thakke tawbaga nakandagi mikifina ngaikho haina laurakhi yu adu thakanu drug yauraba yuni haiduna mikifina lauduna hairakhi matang aduda Dr. Newgate ki makokta Silas lemna yugi bottle amana thomlakpada Dr. Newgate gyan mangduna taki mahakna gyan tarakpa mikup aduda mahaki masa adu table amada makhong makhut loina punchanduna lerami table adu mikifina chingduna purami aduga electrotherapy tawnaba machine adu ready tawruki hairamaga mahak chatki Silas lemna su angawa pumnamakta yenghanduna experiment ama miyamangda tawgani haina laukthokki somdana Elijana Dr. Newgate ta hanglaki nangi garida aigi photo yarulniba si karigino nahak mafam masida kari tawba lakpano Dr. Newgate na ai mafam masida aigi clinical experience ki damakta lakpani haina hairaki Elijana sauna hairaki oidaba nganganu aigi nupana aibu magi manakta amuk hana puraknaba nangbu mafam masida mahakna tharakpa oirangani ai nangbu thajaba ngamde nahak mafam masida karigi lakpano asingbadu hayu haina Elijana yamna sauna hairaki Dr. Newgate hairaki ai mafam masida nangi damak lakhibani tha taruki mamangda Oxford University da professor amana lecture piba matamda aina nangbu ahanbo ina ujaki nahakna ai angabu nati haina haikibado aina nangbu thajaki professor aduna nangbu demonstration tawbagi mingda sanapur kumna sanabiki madu aina tahoninkide adubu aina chhatra oirubanina madu thingba ngamkide matamduda aina wasaki nangna leningba mafamda leirabasu aina nangbu thigani aduga nahakbu tamthiraba makoidagi ngakthokani haina khanjaki Elijana hairaki miyam pungnamakna amadi aigi doctor aigi nupa isagi family phawbana aibu sanapakumda khali nangsu makoidagi kaisu taba mi oiramloi Dr. Newgate hairaki aidi adugumba mi edu nate aidi nangbu thamosingna nungsijakibani Elijah wahai singdu tabada letapang khanglamde karambana chumbano karambana aranbano haibado mahak khandokphang khanglamde tanja aduda mikifina electrotherapy tawnaba table adu chingduna chatpa horaki Dr. Newgate na Elijah da mafam masi yamna thuna thadoktuna city da chatkhina hairaki Silas lemna angawa punamak aduda laukthokuna haiki ekhoibu miraiduna ekhoibu manghanaba honariba Dr. Newgate electrotherapy tawragani madugi matungda mahakpu ekhoina jail da phajinduna thamloi ekhoidawna tawhanduna ekhoiga puna leminhalagani Silas lemna Dr. Newgate hairaki nangna ekhoigi mangnaba tawramdrabadi nangna asylum asigi yamna aphaba mina pamnaba doctor ama oiramgadabani nahakse ngauraba mi amani haina Dr. Newgate hairaki Silas lemna yamna pongna hairaki ekhoi loinamak angawba ngaktani adubu ekhoi kharadi ngawi haibase isana yajadaba khaktani angawba nupa amana electric shock tawnaba machine adu ungba horaki Silas lemna electric current chatlaba yochai adu Dr. Newgate ki brain da thenge tawbada Dr. Newgate na amukta ngaikho nahakna hodringaida aroiba oina request amada tawjagi haina hairaki Dr. Newgate hairaki aigi pocket manung asida Miss Elijah Graves ki photo ama yaubani photo adu mangonda amukta pibiu Silas lemna pocket manung du humjalaga yengba matamda photo ama yaurami photo adu mahakna yengluba matamdadi Silas lemna harkiba angang amagi photo oirami Dr. Newgate na Silas lemgi roomdagi phangkiba pot adu photo asimagni photo adu yenglubadagi Silas lem mahakna mi harkiba thodok adugi flashback lakki mahakna harkiba angang nupa macha adu Angaobasing adugi marakta leptuna leiba mahakna urami mahakna yingthokkiba maikai khudingda angang adu ukhi amadi mahakna nomaina kaptuna harkiba sinsing adu mahaki mamita flashback oina mathang mathang lakki Silas lem gyan mangkiduna miki phinna kawba phawba tadana mafam adu thadokna chatki miki finna electric shock tawnaba machine adu angawba nupa amada yamna kanna ungnaba haiki Silas lem yaudраbasu mahak masamangna Dr. Newgate bu electric shock tawgani haiduna makhada kumdarakhi mahakna electric shock adu Dr. Newgate ta tawgi haina tawbada tunglomdagi Elijana Dr. Newgate na tumduna leriba table aduna sapu kanna induna miki finda thomjalakhi sapu du yamna kanmana maram oidaga miki fin lemaida tasanduna leikhi Elijana Dr. Newgate ki punsiliba mokhong mokhoradu thadoke tawrami adubu tunglomdagi miki finna Elijah da yamna kanna konselakhi matang aduda Elijah gi hysteria gi layong adu utpa horaki makhut amadi khosa sing konsanduna leikhi masa pumma thektoktuna yamna wana khangki Dr. Newgate na Elijah da kokduna karisu tawroi haiduna themjinbadagi Elijah gi layong adu handarakhi control tawba ngamakhi
खुदक अदुदा एलेजाना मिकी फिनदा मयाना सिक्खी अदुगा एलेजाना खोंपांगना कावबदगी मिकी फिन लेमाइदा तासनखी एलेजाना इलेक्ट्रिक शॉक तौनब योचै अदुना मिकी फिनदा थिनगे तौरमी अदुबु मिकी फिनना मखुट अनिदुना योतुदा पाइसनदुना ngakthokलमे एलेजाना योचै अदु थाथोखरब मतुंगदा डॉक्टर न्यूगेनना इलेक्ट्रिक शॉक तौबगी स्विच अदु ऑन तौ हैना लाउरखी अंगाउब अमना स्विच अदु ऑन तौरखी योचै पाइदुना लेहौरिबा मिकी फिन मतोमदा इलेक्ट्रिक शॉक तौजरमी इलेक्ट्रिक शॉक अदु कमनबना मिकी फिन की मसा पुंबा मैना चाकलखी मिकी फिन मैना तुमना चाकपदगी खुदक अदुदा सिखी एलेजाना डॉक्टर न्यूगेट पुलिबा थौरी सिंग अदु थाथोखलमी मै चाकपा अदु मथंग मथंग सामनरक्तुना रूम अदुसु मै चाकलखी डॉक्टर न्यूगेट अमदी एलेजाना मयाम पुनमक अदु मपानदा चेंथोखिनबा हैरखी डॉक्टर न्यूगेटना मिकी फिनदगी जेल की सो अदु लौथोक्तुना एलेजादा पिरमी अदुगा जेलदा लेरिबा मिसिंग अदु थादोंनबा हैरखी सोमदना सैलास लेम अदु ज्ञान मांगखिदुना मतोमता चलगा वखल खल्लगा लेरमी अतोपा सिन अमदना एलेजाना जेल की थुंगसिंग अदु हांगदोक्तुना जेल मनुंगदा लेरिबा स्टाफ अमदी नर्सिंग अदु थादोक्लमी अतोपा सिन अमदना सैलास लेमना हार्टखिबा मिसिंग अदुगी फ्लैशबैक अदु अमुकसु मथंग मथंग लाखी यामना थीना सोगलाबा आर्मी सिंग अदुना मंगोंदा कनबियु हाइन हाइजिरखी अदुबु सैलास लेमना मखोय सिंग अदु मथंग मथंग अममम तो ओइना नोंमैना कापतुना हाटखी मखुद अनिमक तत्तुना लेरिबा नुपा मचा अमबुसु महागना नोंमैना कापतुना हाटखी आर्मी सिंग अदु हाटलबा मतुंगदा मतोमता नोंमैना कापसिनजखी अदुबु लाइबक थीबदी नोंमै मुरोदु यारोंखिदे मतोमता मुरुम मुरुम सोंदुना हाइरखी मखोय सिंग अदु यामना वाना खांखिबनी अइना मखोयगी अवाबा सिंग अदु कोक्पीखिबनी तसेंबगिदी सैलास लेम असे फत्तबा मिदे नते आर्मी सिंग अदुना वाना खांखिबदो येंबा ngamdabadagi mahagna hatokibani hodok asidagi सैलास लेम asylum asida lerakibani mahag asi thangai singna angaubadi nate past trauma asina maram hoiraga wakhal mangbagini सैलास लेम wandarakpadagi डॉक्टर न्यूगेन na konjanbiki somdana head nurse amadi elejana angauba sing adu mafam saba safe oiba jagada puthoknaba kanna honari एलेजाना कौब मतमदसु सैलास लेम वा अमता ngankhidre tasingna angauba mi ama haibado oiki नोंगान थोरकी कुइदबगी तुंगदा एलेजाना निमिकी मसक उबा फंकी हौजिमक अखोयनी मफम असि थादोक्तुना चलसी हाइना डॉक्टर न्यूगेनना एलेजादा हाइरखी एलेजाना हाइरखी मफम असि नतबा अतै मफम अमतदा ऐ लेबा ngamgani थाजदे नहाक्ति ज्ञान ताबा वखल चोइदबा डॉक्टर अमनी अदुगा ऐदी वखल चोइदबा अंगाउबी अमनी डॉक्टर न्यूगेन हाइरखी ऐसु नंगबा नुंसिबना ngauraba मिसक अमनी डॉक्टर न्यूगेट की वही सिंग अदु ताबदा एलेजा यामना हराउजखी डॉक्टर न्यूगेन हाइरखी ऐ नंगोंदा वा खरा हाइनिंगबनी अहनबा थिंगनबा मतमदा हाइगे खनबनी अदुबु ऐना कीबदगी हाइखिदबनी हाइरगा वा सिंग अदु हाइदबिदा सिन अदु लोशनखी हप्ता खरगी मतुंगदा अहनबा सिंदा यावखिबा ऑक्सफोर्ड यूनिवर्सिटी दा लेक्चर अमदी डेमोन्स्ट्रेशन तौखिबा प्रोफेसर अदुना स्टोनहर्स्ट एसाइलम की गेट मी कना कना लेगी हाइना कांची खिंगमी सगोल गारी अदुगी मनुंगदगी प्रोफेसर अदुगा लामिनबा नुपा अमा कुमदरखी नुपा असि अतै कनासु नते एलेजागी हस्बेंडनी ngahaki matungda मिस्टर अथर ओगर हाइरगा खंगनबा अदु गेट हांगदोपा थोलखी प्रोफेसर अदुना हाइरखी एसाइलम असिगी सुपरिटेंडेंट अदुगा यामना थुना वारी साबा पामी इमरजेंसी नि एसाइलम अदुगी मनुंगदा हेड नर्स ना सेवा तौदुना डॉक्टर सोल अमदी सैलास लेम पेशेंट ओइना लेरमी प्रोफेसर अदुना हेड नर्स ता मफम असिगी इंचार्ज का वारी सानबा पामी हाइना हाइरखी हेड नर्स अदुना इंचार्ज दो ऐनी हाइना हाइरखी प्रोफेसर अदुना हाइरखी मफम असिदा लेबा हाना ऐगी पेशेंट ओइरंबा मिस एलेजा ग्रेव्स मफम असिदगी डिस्चार्ज तौबिरउ अखोय पुदुना चचखरगे मधु यारोरे हाइदुना हेड नर्स अदुना प्रोफेसर दा हाइरखी कदिगी यारुदुना हाइना प्रोफेसर अदुना हेड नर्स ता हंगलखी हेड नर्स अदुना हाइरखी मिस एलेजा ग्रेव्स दी हप्ता हुंगी ममांगदा डिस्चार्ज तौखरबनी कनागी ओदरना तौरिबनो हाइना प्रोफेसर अदुना साउरबना हंगलखी हेड नर्स अदुना हाइरखी ऑक्सफोर्ड तगी डॉक्टर एडवर्ड न्यूगेनना डिस्चार्ज अदु पीखिबनी प्रोफेसर अदुना हाइरखी नहागना हाइरिबदो ओइथोक्तबनी हेड नर्स अदुना करिगो ओइथोइदोरिबना हाइखी मतंग अदुदा प्रोफेसर अदुना खोमलखी डॉक्टर एडवर्ड न्यूगेट हाइरिबा मी अदो अइहागनी अइखोइ मफम असिदा लाकपा थेंखरे हाइना प्रोफेसर अदुना एलेजागी नुपादा हाइखी हेड नर्स अदुना महा ज्ञान ताबा ngamdre मयेक सेंगना अमुक्ता हाइबियु हाइना प्रोफेसर अदुदा हाइखी प्रोफेसर अदुना हाइरखी नखोइना डॉक्टर न्यूगेट हाइना खंगिबा नुपा अदु डॉक्टर सु नते अदुगा मागी ममिंगसु न्यूगेट सु कौदे अदुदी महक कनानो हाइना हेड नर्स अदुना हंगलखी प्रोफेसर अदुना मखा तारखी महक अदु यामना कनिंग चुबा ओइदबा ngamgba नुपा अमनी थानी की ममांगदा लंदन दा लेबा बेथलेहेम रॉयल हॉस्पिटल दा ऐगी पेशेंट ओइना लेरंबनी हेड नर्स अदुना हाइरखी नखोइना हाइरिबदो ऐ यानिंगदे
asylum amadagi nanthokduna chelaglaga amukka hanna atopa asylum amada karige chenchinduna leigedoribano Elijah gi nupa na hairaki mahakado nakhoi gi asylum asida aigi nupi Elijah bu thiba chalibani Professor aduna makha taraki Oxford ki classroom amada aina demonstration piba matamda hairiba nupa aduna Elijah bu ahanba oina ukibani matamda nupa aduna Elijah bu yamna pamjaki matam kharagi matungda Bethlehem Hospital adudagi nupa adu magi room dagi nanthokduna chenki nanthokpa matamda aigi dress gari nongmai anok Elijah gi photo amadi aigi identity phawba huranduna puki nupa adu yamna kaning chuba mini oidaba ngangba haibachina mahaki mathawni hairiba nupa adu pseudologia fantastica haiba laina aduna naraba mini pseudologia fantastica hairiba laina asi psychiatric disease amani hairiba mi asina matam chupada oidaba ngangani tawchinaba amukta thoktriba wari kaya ama mingonda wari lisalaga masada nungaijaba phawba mi singni aigi patient singi maraktagi khwaidagi loinaba waba patient amani asukkuina mahakna aigi patient oiduna lerakpa si mahaki maming matha amadi laifam amata khangba ngamde layengba ngamoridaba laina amana naraba mini haina professor aduna hairaki matang aduda Silas lemna nakandagi checkmate haina noktuna hairaki head nurse aduna hairaki layengba ngamde hairagasu handaki matang sidadi nuba adu anaba pharaga mafam asi thadoktuna Elijah ga punna chaminakhrabani somdana makhoi anidu Italy gi hospital amada doctor amadi patient oina yamna nungaina leminarami Elijah gi nupana thirapa phangdanaba lem haiba anoba mingthol ama logduna hospital aduda dance tawduna kanasu athingba pidana maning tamna leminakhi conclusion da film asida tawriba si karisu nate Angaobasing gi hospital amada leiba doctor sing aduna Angaobasing adu treatment chathaba matamda yamna sathiba treatment chathaba patient singbu otpi ne biba tawbiba Angaobasing adubu control tongnaba honabada makhal makha kyagi torture tawba patient singda yamna wagadaba layeng pathap chathabana maram oiraga patient sing aduna saropadagi yu the drug hapchenduna asengba doctor sing adubu phajenduna thamlaga Angaobasing aduna doctor saraga hospital adubu chalaiba gi warini adubu yamna nokninglibadi anoba doctor ina lakhiba nupa adusu angauba oiramduna hospital aduda laibi angaubi amabu puduna chatkhiba sini hospital adusu angauba doctor saba singaduna chalaiba oirami aduga doctor saduna lakpa nupa adusu angauba oirami angaubagi angauba ngakto oirambagi warini wari asibu adumna khajiktang oirabasu interest lebiragadi subscribe like share tobiramu feedback sing comment section da thambiramu adongi khubi amagi mamal yamna wangi matung tabadasu miyamgi seba ngamnaba honajage